ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯇꯔꯥꯝꯅ ꯆꯣꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯅꯤꯄꯥꯟꯒ ꯀꯨꯟꯊ꯭ꯔꯥꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯁꯦꯝꯖꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯤꯌꯨ ꯑꯐꯕ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯇꯥꯕꯤꯁꯤ ꯑꯩꯒꯤ ꯕꯔꯗꯦ ꯌꯦꯁ ꯑꯩꯒꯤ ꯕꯔꯗꯦ ꯅꯨꯃꯤꯠ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯀꯔꯤ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯑꯗꯣꯝꯒꯤ ꯄꯣꯛ ꯅꯨꯃꯤꯠ ꯃꯥꯅꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯂꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯂꯦꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯗꯤ ꯇꯧꯕ ꯇꯥꯔꯦ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯖꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯆꯨꯝꯕ ꯑꯃꯠꯇ ꯑꯁꯦꯡꯕ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯤ ꯈꯔ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯟꯇꯣꯁ ꯁꯔ ꯃꯥꯔꯆꯀꯤ ꯇꯥꯡ 6 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯁꯤꯗ ꯔꯦꯀꯣꯔꯗ ꯑꯗꯨꯗꯤ ꯌꯥꯎꯈꯤꯕ 880ꯅ ꯂꯣꯏꯕ ꯅꯝꯕꯔ ꯁꯔ ꯑꯩ ꯑꯃꯇ ꯌꯦꯡꯖꯔꯒꯦ ꯁꯔ खर्च नहीं हम फनी सर मार्च सर सीधा ले तरुक की सर तरुक की 880 सर नुथिल पुंग अनी मिनिट 30 सर सीधे ले सर करी नुपी सी ममिंग ना हेना अदुदी हेना हाइबदी कना सर नंबर से कॉल तोरगा हंग कॉल तोरगा फनी सर चले चले सर सी बाय व्यू सर हेलो कना ओइबिरबनो करी सोम हेना मानी आई हेनानी करी कना ओइबिरबनो आई पुलिस स्टेशन दगी आई गिमिंग इंस्पेक्टर तयाई सोमगाई खोइगो उनबा पामी सर करी मतंगदा ओइबिरबनो सर करी लेबिरगे सर सोम यम पानबिरबना नत्रगा लेसाबी ओइबिरबना सर आइदी लेसाबीनी यम पानजद्रिये सर अदोरबदी अदोंगा खंगनबा नुंसिनबा हाइबदी बॉयफ्रेंड ख्वादिगी नंगनबा मी सर आइदी दुगुंबा करीगुंबा मता लेजदे करी मतंगदा ओइबिरबनो मसी पुरा महंबिरिसिबो वरोबिबेदी मार्च के तांग 6 अदोमना तरुबी कबुनु पीमदा फोन तोरम अमदी फोन तौबदुदा अदोमना माको थीना ngaंगी चैकी मसी अचुमरा सर वाफम अदुदी आइदी करीमता खंगजदी आइना ngaंखिबा सैखिबदी करीगुमा मता लेति अदोमना कॉल तौई हाइबसिदी अदोम चुमबिब्रा सर अंगांग सिंगना तौरंगदरा आइदी कॉल तौबदी करीगुमा मता लेति सर फरे दुदी अदोम असेंगवा हाबिदे अदोंगी युमदा खोई लाक्सगे अदोम लेबिरम अदोंगी अहलमन सिंगसु पुनमक लेहनबिरम केस असी हमना रुब केस अमन सर वाफम असिबु करी मतंग ओइबिरबनो आइबु कोकम इंगाव ngawjari ai karimata lamchinba ai karimata fangdre masi yamna ruba case aman tarubi ko bonu pi amaka thauri yandana si ma ki misi asigi matang da sumba sengba puthongna bohna bada ma ki number da naha ki number asi yoroma sir ai di karimata khangjadi madugi matang da adu misi aduga ai ga su karigum hiramamta da mari lene drabadi adong karimata wabiron adong ge halaman sing aduga adong imung manung mi loina tamiramu adong tangai phadana wari sanagadaba nupi masa oibani na khona police station da kobodi nuai ꯑꯩꯈꯣꯏꯅ ꯍꯪꯖꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣꯝꯅ ꯆꯨꯝꯅ ꯄꯤꯕꯤꯔꯕꯗꯤ ꯐꯩ ꯑꯗꯣꯝꯅ ꯄꯤꯕꯤꯗꯕ ꯇꯥꯔꯕ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯨ ꯁꯔ ꯒꯥꯃꯩ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯀꯔꯤꯅꯣꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯌꯥꯃꯣ 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 पक्तब तरागी मनुंगदम खल्लो हरबदी अखोई तोसे पक्तब सिंग मनुंगद चंताई अस यमो करिरो खंगी कोई मुनु ngam वाजिमा अफन वाइबम तंगाइदी यमो मै लाप्रबा मै वाबदी कइनो हंदक मरक्ति पुरपा पुपा यम तौरे मणिपुर छि मै नुंगाइबदे ममिंग अदुम चलबनी नावाइगी करिनो जनरेटर nganga lupa 10 पिरगा मोबाइल चार्ज तौबदु मदुक तौब काने दोरिब्र खंगी नदी मना मसिंग थाबजि तोगा जनरेटर ओइने तौरगे मोबाइल चार्ज तौन फदुरिब जाला अस्यमो नावे मोगी करिनो नप नब म तौरग मयामदे परeng नपगा तौबदो यामु खानिबु निंगसंगैदा मिगी संगोइदगा चार्ज तौब चनबदो ग्यानता दे इसिंग फंगदबगी अवाबा मरक्सिदे मैसु करिनो नहावाइदि इसिंग लेत्रबदि मै लेतिएना नहावाइ याम तौरम
Karino nong krayam taradi pani single di may lang na bayna mayam kanaram ni how kiba sahi ko longi mamang da Manipur da leiramba power gi piba madu how chi among na hong na ningsing na ragli yam sing na di matamadu da nong mada pung taruk pabu may piba ngam numidang pung tara da may lak pa duna mo pung baro da mutkiba ayuk ki pung mga taruk ta mong lak pa duna pung tara ni pa na mutkiba madigi mo numidang no pung mamamba matangi numita mo ayuk sungla lak ta bida numidang da pung ani mo piba matam adu da inverter leba mi sing na charge ka tawra mayum da pungan nga ngalaga yam lem badong tong na rim ni generator masam le di lore matam du da color ga thekat na dana ba mi sing se asadu ga makoi gi sangoi da charge taw du da thaw lupa kunthra ni phugi ha le rega lupa 735 nga hakte de talim karigum matam da mai lalaga su diwo tai haidana du ga khuna pai ba da ching da ba man da ba aduga ye tandan gum na ngan ba mai ngaksang ngang dana le rim television yeng ma matam da P3 takpa matam da yaram di as yamu adugi matam du da kaino mai do son gi dana ba television ga yeng mudi smang ga tor mi ga je as karino adugi matam da yamu sitrar yeng do ni tor mai du ngaksang ngang le dana ba as sitrar horom dai de lak pai sem le dane kari washing powder nirma suraga na ko I sudraga na ko te to do yamu as adida nupi ma samis ka se san khori ba washing powder nirma suraga na ko I sudraga na ko te as yare de nang jek dai jali manipuri de karana sakene du adi de nang mok ta de wani de as yamong wari gi wani da matam de yam nuare me tv yam ga ji ga ta phang de pien do ha pe tak na thar ga ungu ga yaram ponde da mato umarang kang ponde de sing na batulu gi wan thok le ram de tulu du thak thagal we sau har mai khu du wa kai ba ajing matam da ga toti lak pa da ga masi de tulu thang khat na da tawri sing je as na wa gi mai ngak sangam du ore di puna maksel ai khang nau ni da matam madu de aseng ba sing je la re ina khun ma ta khara ma da na ti cha ma na la re ba imong do sung ngak sangangi ina khun imong do su ngaksangangi ngaksang adana ba yamo adugi matamdu da di as chapu manarmida hujikti amuk to ibakari no khangdida adugumba phibam mamda hingkiba miyamna ngasi di kari gorege makhogi punsirol da electric power da chang naina amasung pungkon mari laklagadi manipur si saukotpa mafam ama oigane longnarmin adubu lengang akan bathabak amataga matamadu da lokhutti aigadra lokhole haidra kari no khangdiko maram adunu orekan da sel thongi phibam du kabak phaba imung amagi mi sing more de gi pusel pu makhal ke age generator sing leiraga season ramini generator sing du ngangman da dinu hujikti start tawbu da hawdab siam jaw manipur gi semilon gi mayol ni hainari bimphal sar da hangliba dukal khodimakta masagi generator amamam si leitaba yadaba du oramin mai laktaba matamda dukan khajik generator ngangkhanar kuna maram orega ngalinge matam university manungda nil khongbugi sangsi bar ne ngangkhana dana yamno wangamin generator haibse ayamna petrol na chalaibo ibanina selsu yamna tinge duga madumana mai gi awat pa leitre habdi lobu yaramti laire miyam gi punchirol di hauji ki angang sing uge phangdraba podon palang lalten hai tare ni kendan singi makha da tanglamin numidang gi amama matam yoruk tringe de sak thongong na bangana tumbai si sana biorami maram di mai imam mama kana mama phama ge doru durin ai ge na yamu mobile leidra mobile yeng ne sunati nati mobile leiba kangu du suma tamadu dadi mobile du charge tawno ba tak thingjan ba mai ngak sangang bu khangson sondarim matam du gi mobile heno kok pa ya herim wari ni ko 2002-3-4 gi wari ni ko yamo adetai aduguma punchi marelam da leramam du haujik ti lenga na kan honadana chang nai na pi ba mai du dum horakhiba ikang thagi matam dadi pung kaya marum load shedding kaya ga lerami haujikti matam chana mai season ba gi text thi khibna maram orga mai gi chang asi dum khwaidigi dum chang ama dala e na lobi ya ba amarak marak ta state ki kai tharak ba sak thung adu mai gi senpham da direct oina source tai kak ki ba thog do paw thog ki adu ge matam gi khonglei matung ina manipur ta power reform toroki dun maram orga kan imphal gi maru ba kethel singda pochit khwaidigi hen leiba si generator yon bai dukan sing du tapna tanu thupsilaktana haujikti generator yon bai du sitre adu wandang marang mai yamna nungarek tam sin maram more kan generator leina rak do ribra kai do rim no di khangamti asingma tawdang asi yamna lumna lorga thabak to thongna no bai bai si mathau musa khangba employee singi tawdang ne haiba thai aduma poi koina power supply decision nari polam sing asi kariguma matam da su yarak tabdi yaureko sak pa matang lai maram aduna piba mong matau si tarakter gidi mai pibda pan ba thorok pai si mausana du moi ama ore mobile recharge thopam leitre sel ting na cable puselo tv yang phangdre duga ising singkhana ba tulu thab yadre hoje koina khana ga doru si kari
ꯃꯃꯥꯡꯉꯩꯗ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯒ ꯇꯣꯈꯥꯏꯕ ꯌꯨꯝꯒꯤ ꯃꯩ ꯄꯤꯅꯔꯝꯕ ꯑꯗꯨ ꯀꯥꯎꯔꯨꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦꯕ ꯃꯩ ꯌꯥꯔꯛꯈꯤꯗꯕꯗ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕꯗꯤ ꯑꯗꯨꯝ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯇꯉꯥꯏꯐꯗꯕ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁ ꯌꯥꯝꯃꯣ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏꯒꯤ ꯐꯤꯕꯝꯗꯨ ꯇꯥꯁꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯕ ꯌꯥꯝꯃꯣ ꯑꯁ ꯃꯣꯕꯥꯏꯜꯒꯁꯨ ꯃꯩ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯤꯇ ꯁꯥꯈꯤꯗꯧꯕꯅꯦꯕ ꯌꯥꯝꯃꯣꯉꯩ ꯏꯟꯚꯔꯇꯔꯗꯨ ꯃꯩ ꯌꯥꯎꯔꯤꯕ꯭ꯔꯕ ꯉꯥꯛꯇ ꯊꯥꯒꯠꯂꯣ ꯌꯥꯝꯃꯣ ꯆꯥꯔꯖ ꯉꯥꯛꯇ ꯇꯧꯒꯦꯕ ꯑꯦꯗꯤꯇꯩ ꯉꯁꯥꯏꯗꯤ ꯑꯩꯅ ꯇꯧꯕꯗ ꯃꯩꯗꯨ ꯇꯤꯠ ꯂꯥꯎꯈ꯭ꯔꯕ ꯅꯪ ꯆꯪ ꯑꯃꯨꯛ ꯇꯧꯔꯨꯆꯣꯅꯤ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏꯕꯗꯤ ꯂꯩꯇꯦ ꯃꯊꯛꯇ ꯑꯆꯧꯕ ꯁꯣꯂꯥꯔ ꯑꯃ ꯂꯩꯕꯅꯤ ꯅꯪ ꯑꯝꯇ ꯊꯥꯡꯗꯔꯝꯃꯣ ꯑꯗꯨꯒ ꯄꯥꯟꯖꯤꯜꯂꯒ ꯁꯣꯂꯥꯔꯗꯨꯅ ꯃꯩꯗꯨ ꯕꯦꯇ꯭ꯔꯤꯗ ꯁꯝꯖꯤꯜꯂꯒ ꯀꯔꯤꯅꯣ ꯈꯔ ꯌꯦꯡ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁ ꯌꯥꯝꯃꯣ ꯍꯥꯏꯒꯨꯝꯁꯨ ꯁꯣꯂꯥꯔꯅ ꯐꯔꯦꯗ ꯁꯣꯂꯥꯔꯅꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯌꯥꯝꯃꯣ ꯁꯣꯂꯥꯔ ꯑꯝꯇ ꯌꯦꯡꯒꯦ ꯑꯦꯗꯤꯇꯩ ꯊꯝꯃꯣ ꯐꯒꯅꯤ ꯁꯔ ꯁꯔ ꯈꯝꯖꯔꯤ ꯁꯔ ꯀꯣꯃꯂꯥ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤꯗꯣ ꯁꯔ ꯃꯥꯒꯤꯗꯨ ꯀꯔꯤꯅꯣ ꯍꯥꯎꯁ ꯅꯝꯕꯔ 34 ꯍꯥꯏꯔꯗꯤ ꯁꯔ ꯁꯣꯝꯒꯤ ꯌꯨꯝ ꯀꯔꯤꯅꯣ ꯐꯂꯥꯡꯗ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯇꯩꯕꯁꯦ ꯑꯣꯏꯕ ꯇꯥꯔꯦ ꯁꯔ ꯀꯧꯊꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯜ ꯇꯧꯈꯤꯕꯗꯨꯅ ꯐꯒꯅꯤ ꯁꯔ ꯌꯨꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯅꯥꯒꯤ ꯌꯨꯝ ꯑꯣꯏꯕꯤꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯎꯕ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯂꯥꯛꯈ꯭ꯔꯦ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯖꯔꯦ ꯊꯣꯡ ꯉꯥꯏꯍꯥꯛꯇꯪ ꯍꯥꯡꯇꯣꯛꯄꯤꯌꯣ ꯁꯔ ꯀꯔꯤ ꯏꯕꯨꯡꯉꯣ ꯈꯣꯏ ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯃꯔꯝ ꯑꯣ ꯏꯌꯥꯝꯕ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯕꯒꯤ ꯃꯔꯝꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯅꯤꯈꯛꯅꯤ ꯑꯍꯥꯟꯕꯗ ꯇꯔꯨꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯈꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯀꯔꯤ ꯍꯥꯏꯕ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯅꯨꯄꯤ ꯑꯃꯒ ꯏꯆꯥꯅꯨꯄꯤꯒꯗꯤ ꯀꯔꯤ ꯃꯔꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯖꯔꯛꯀꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯇꯔꯨꯕꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯂꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒ ꯃꯔꯤ ꯈꯔ ꯐꯠꯇꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥꯟꯅꯕ ꯑꯃꯒꯁꯨ ꯌꯨꯝꯗ ꯇꯠꯇꯅ ꯄꯨꯁꯜꯂꯝꯕꯗꯒꯤ ꯐꯥꯈꯤꯕ ꯑꯃ ꯂꯩ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯄꯣꯁꯄꯦꯗ ꯁꯤꯝ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯁꯤꯜꯂꯤ ꯅꯨꯄꯤꯁꯤꯅ ꯁꯤꯕ ꯅꯨꯃꯤꯠꯇꯁꯨ ꯍꯥꯏꯔꯤꯕ ꯁꯤꯝ ꯑꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯏꯆꯥꯅꯨꯄꯤꯒ ꯃꯤꯁꯤ ꯑꯁꯤꯒꯗꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯕ ꯆꯨꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯒꯤ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯈꯤ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯀꯣꯜ ꯀꯔꯤ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯒꯅꯤ ꯁꯔ ꯃꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ ꯃꯗꯨꯒꯤ ꯑꯣꯏꯗꯕꯗꯨ ꯉꯥꯡꯕꯤꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯠꯁꯤꯟꯕ ꯍꯧꯔꯒꯗꯤ ꯑꯗꯣꯝ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯏꯊꯣꯛꯄ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯈꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯕꯅ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯆꯦ ꯁꯦꯡꯕꯤꯌꯨ ꯁꯤꯒꯤ ꯆꯦꯁꯤꯗ ꯃꯥꯔꯆꯀꯤ ꯇꯥꯡ 3 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯏ ꯆꯨꯝꯃꯤꯀꯣ ꯁꯔ ꯃꯗꯨ ꯁꯣꯏꯕꯗꯒꯤ ꯑꯩꯅ ꯅꯝꯁꯤꯟ ꯈꯣꯠꯆꯜꯂꯨꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯔꯤ ꯅꯝꯁꯤꯟ ꯈꯣꯠꯆꯜꯂꯨꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯅꯝꯁꯤꯟ ꯈꯣꯠꯆꯜꯂꯒ ꯀꯣꯜ ꯇꯧꯔꯒ ꯅꯍꯥꯟꯅ ꯉꯥꯡꯈꯤꯕ ꯈꯣꯜ ꯑꯗꯨꯗꯤ ꯀꯔꯤ ꯈꯣꯜ ꯁꯔ ꯀꯔꯤ ꯈꯣꯟ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥ ꯃꯨꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯜꯂꯕꯗꯤ ꯅꯪ ꯀꯔꯤ ꯍꯥꯏꯕ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯁꯔ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯣꯝꯒ ꯈꯪꯅꯕ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯀꯅꯥ ꯂꯩꯕꯒꯦ ꯑꯗꯣꯝꯒꯤ ꯅꯨꯄꯥ ꯃꯨꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯅꯨꯄꯥꯁꯤ ꯇꯔꯨꯕꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯇꯔꯨꯕꯤꯗ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯀꯤꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯍꯦꯅꯥ ꯑꯁꯦꯡꯕ ꯍꯥꯏꯕꯅ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯅꯩꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯍꯥꯛ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯦꯟꯅꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯇꯔꯨꯕꯤꯒ ꯅꯍꯥꯛꯀ ꯀꯔꯤ ꯃꯔꯤ ꯂꯩ ꯑꯗꯨꯒ ꯅꯍꯥꯛꯀ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯄꯣꯛꯄꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯑꯗꯣꯝꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯗꯣꯝꯅ ꯈꯝꯃꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯁꯤꯒ ꯅꯍꯥꯛꯀ ꯈꯪꯅꯔꯤꯕ ꯃꯤ ꯑꯗꯨꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯅꯍꯥꯛꯅ ꯈꯪꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯤꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯤꯌꯨ ꯑꯁꯦꯡꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯂꯠꯇꯅ ꯍꯥꯏꯕꯤꯌꯨ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯖꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯐꯣꯟꯗꯨ ꯄꯤꯔꯛꯎ
Taro. Sir. Phone se paisalo. Pani. Kadai. Phone dam ta bibiro. Sondo. Madam. Phone chidadi karisu karimata karimata yauba leiti. Karigino karimata yaudra dem ta bibiro. Akhoi amuk te yengjage. Waro bibiyadi. Kadai no. Phone dam ta bibiro. Asingmune. Phone chida karimata yaudi. Nakot sayeng do sat leiti agane. Nangak samdo. Leimai de kit namakanda phone mun madane. Na khazai do khupang na set ohum mari rak tha badane. Tharo aigi ne khupak se. Yamna ne maming chat kharjan. Se amuk tha badane namito tandan paini. Ko sacha piro. Piro di piro duna. Piro. Karino ni bema. Ko tha da namto tawi. Pabung tumi namto lebiu. Pabung tumi na lebiu ko. Nasa warak da matam de warak traga ne. Yam tumi namto lebiu. Akhone tok jari ja phabani. Natra dina sa jami hat pe yobagi. Farsi tok duna haladi kam dongni. Era ahan thang de ne. Chop chop kani. Yare tharo. Umtong aiko. Sir, phone chida lejare. Santos, phone check do. Pani sir. Hena. Nangna khanglabadi asengba singdu khoide sachat hairabadi yamna phagadab. Siri base kanagomam di masani ngon. Kanagomam gina nupi. Aduga laikhidraba angang ani gina mamani. Sir, haibiri basibo angang ani. Mane. Angang ani momo amadi loyangami. Makhoi anibu isingde namsinduna hal. Aduga mama taru bibusu hal. Jingnei haiduna khoina mapure busu wahang pong. Aduga mama ga loinaba khwaidigi naknaba mima malem kobo mima phaduna wahang pong. Malem na harapagi matungina nahaki number sina tarubigi number de call toy. Amadi nahak na hairakhiba wafam singado. Aigi nupa mullabadi aphaboi. Yamna kihan khanganbagi mongda nahak na hairakhi. Number si khanghobugi maramna malem hariba nupa aduna tarubibu nuksije adubu masa khangdaba number ama call lakpuduna mahak ipa pakhatpagi mongda number si sumahana singna dun laki adubu makhoini gi maridi adumak lamnaki khara leraga tarubi masa khangdaba mi singna mahaki ka makta da thori yalaga halam puna masi dai khoina malem hariba siga magi mapure baga chingni adubu case asigi investigation makha satharak matamda Haujik Pawgi di Kariguma Chingna Bamatalita. Adubu Nahana call Toromi Haibu Wapamasi Mayek Singlavanina. Missy Sigana Haka Kariguma Maria Madi Soid in a liner. Sir, a sing minister. I did Karimata Kanjati. Sir, I called Dubati, sir. I told the Tori. Adorabadi. Nana called Todi Hadan Karigisi. Nana called Tori Bugi Maram Karimarangit. Sir, Masipunamaxi. Sir, I got Kangnaba Igi boyfriend. Mana Maram Uriga. Oh, Naka Kangnabanangi boyfriend. Sir, Gary. Sir, sit up. What chapter, sir? Message Tanabaduga. Phone call the Warisan of the Magi number, Pasanayor. Sir, number is still it. Gary. Adu the postpaid number to Dinati. Sir, postpaid number to Dinati. Adu, sir, City Oriba number, sir. Marco Quadin and Warisan number, Siga. Sir, Tarubigi postpaid season of a phone number. Sir, Anisimata Mamata, the location loin over. Magi Sidia coaching to the Yoga number, sir. Curry Heba. Sidia coaching to the postpaid number. Sigi number Sigamata Mamata, the location we have. Me and Ina Traga. Me am a phone any piper. Sir, Matu showed no Ecuador. Oh, other the Huran was sing see Matang Toledo. Ena, Nakti and Bearat. Case a Sigamatan and a saying what Sumakra Hydra the Nangdi Taro, sir. Gary the Hakana Batox. Sir, please, sir. I think I met the county, sir. I meet the labor numbers in Mari to me. Other the Magium the sir, Yum the Legan. Magi dressy. Sir, it is easy, guess. Mama Pagi Mammy. Punama, I learn Izaki. Could he no need be a Hina? Nango. Masai Makari, the Kang the Haraga. Police ki wahang pong the matang nang kangishibo. Kari no ni nango. Pagi bema. Nang lake habinine. Nangu. Nanga kangna marup mapangi hakanda. Migi nupi hatpa. Migi masa hatpa yauru rubra nango. I carry Mati Hodi Babu. Punamaxi. I get the carigum to the Marilyn. Nang Marile, neither police nang Pabala, we have run. Nang Pabala Libasi, Marile never gina throw. Hera. Carino netorishable. Carino have a torishable. How to Kimatamda? Nupi amabu, Nupina, Halabrane. I
चानुपी हेनाबु नुपी मा हाटपदा मीगी मचानी हाटपदा यावरब्रने हा नंगबु यावरब्रने पाबुंग आई यावदिए पाबुंग पुनमक्तो आई खंगदि करिगे नंग खंगद्रग पुलिस ने नंगबु मफम असिदा वाहंग पाहंग याब्रने हा नंगबु वाहंग पाहंग याब्रने अमुक्तो ngaiko yaba aduga hena haujumakki de khoi tangai phadana nangna piri be address de khoi chakkan nupini na nangi tungi yenga gai khoi na nangbu thadolaba aduga ai khoi gi number sida le sir yam nungai jare sir ai di tasena mi hat pe yauti adubu ai khoi gi wahang paung asida kari gu manang chenaram labadi nupi orabasu leisabi orabasu madu de khoi bo waro haujiki de khoi chale aduga yamba isa nupi bu yum dagi ma pan thon mi ga tangai phadane khoi mahapu phagadabne tubu maangna piri bami ase khoi ahan badam ta thiroki ma ke lefam mahapu phagalaba matungda karigumba khoi gu wahang phangda dongi sana pi yaudram bai yauram batarabati ai khoi bu waro bi gamai lo chana batokchi angang chei lo chachiro phagni sir chalo khara thuna chalo address adu de chalaga miyo adu lo khatuna khoi wahang phangadabne chalo phagni sir ai karigina ai pambo machine chung ni bana karigi ai yongdagi mapan thokpa sungamtre ai kadai da chatkani ai kadai da legani masira ai na tawruba thabak sing adugi madugi mai haiba ai kadom da chatkani kadai da legani natragana mafam asibu thadoglaga atop lam amada chalagadra matu natana ai upai legedaba madre punamak sing ase aina kariba police kari nune loina question nu like kadon sakane hey chengiro nakutanglo hey nakutanglo arga yadine adu betarde sir nakutanglo sir karigi cheli mi hatpa mafam asi thadoga chinter karigi cheli chengiro sir karigi sir nang mafam asi nak nagslega angang ani du shu hatpa aduga angang ani du gi mama shu hatpa hey karigi ai hejige sir punamak to sir ai loina hejige sir karigi punamak ai haige nahan makai heina lot panatro khanglaroi haiduna nangna lonabasu ulai parai torobasu punamak to hojit khang ayo nanga hinaga kari mari le sir hinaga iga nungsinabagi mari leina adu khaktana tana sir ai khoi ani punchi waithong nagadabasu kuidrabani sir ai khoi ni nungsi mari chetna leina chabani kari nungsi mari chetna leina jaraga nangna mau amabu hatpagi maram kari maduga mau adugi macha nupa amaga macha nupi gasu isingdo laksingdo hatpa ayo kari maram gino sir punamak to sir aina sir tauki yauna tauki badina sir kari taugi yauna tawbadi nate haba nangbo khoina han ba thingnaba matamda icham chamna khanki inkhalakliba pakhang ma samani heduna khoina khanki adubu nangonda siguma thabak thorom singasi nang amana satharangani haibadi chingnabadi khoina leki adubu hina dege khoina khange madadi thawdok asi nang natana kana guma mathara pangthola haba ayo nanga tarubiga leinaba mari kari sir kari sumari leina chati ai kari sumari leina jadi santos sir yongse sir pan kari phone ani haujiki matamgi phone ani santos sijung pani sir hairodna aseng basing du sachat hairodna
Sir, I itema tarubibu yamna I nungshise kari nangdi karigi migi mawdu nang nungsisariba nang pakhang natro nangi na thak thongba nangna iteima ni su kauri iteima haibasi ko hanto kari no khangbro nangna migi mawdu nungsi habadi kari aduga mathaw karamna sir asengba hayo hairabani na sir asengba do haijabani ai makhoi macha ani momo amadi loya ngambibu ai coaching tuition makhoi yumda chalaga nungthil numidang ai coaching tawjabani kaidorba nangna makhoi macha ani de tuition toroga nangna nupi edu nana pamchaluba nungsirubana karigi ha sir ahan badadi ai karishu thoidokpa ai khanjakhidi iteima tarubi hamna phaba nupi aman mahak mapuribana mirai biraba nupi aman kari mapuribana mirai habdi kari nana kari khangwa sir yum maduda leiba matamda tuition tawgi ayu nuthil numida wairam sum lakpaduda makhuigi magi mapuruibaduga wari watai sum sanabada ina tabada makhoi ani si ka hena mo chanadabagumba duga iteima tarunina hena khanjabaduga mogi tamodunati ka hena khandabagi mongama imungduda leibada aina tattana uba phangi nongmasu ayuk amada iteimada tamona ai wa maigini thabak amata tobong khangdreni aina tawriba thabaksi nangi amadi aigi amadi isa singa sigidamaktan ai business ta mai pakpa mima maduna aina oiba pamsi nangine koiba chatpa irang phalangdo ai yadi madugi matamdi kona lakani ai koina hojik talhudrubdi heying karam khanda tandoino ai ngasi mai paktana khutta sel khar tholol sikarigino aina ningjaruba aina khanjaruba aina khanba maikei aduda mai pakpadagi punamase ai honajama masi punamak singasi aina nakhoiga koidana ngaudana sadana thakdana leithokpa tarabadi kari oigedorgi hayeng aigi tungda kari oigini aina warakpa matamda kana lepigedorge moitamo adugi wana teda nong phadoksu thangjagumbadudi kitangana office hanbiraga angang ani sisu atai KFC da chaba thakpa pakta pubiyu khol nahak yaudana di aina karamna satkani migidi loinamak mapurubi yauraga loina chali aina angang ani siga aina satpado mine ingonda munna yeng aduga aingonda nahasingna sangchalaga mateng pangbiyura aingonda karim kathaina ba manba yare yoga sanai yoga gi ojadu da nangna hojal natro aina nongoda thoidre na nangna yoga gi ojadu da nangna hojal adudagi yoga gi ojadu na nongoda irang toksala bani na nangna mo ingonda tame aina mo mapu da tamadagi yoga gi instructor su thabak tawdre hojikti madi atopum pham da thabak tawgre ari chumra thoi chummi adani nangna ne matam punamakta ithak irang da tawbani na nangi nawong na tawadu da mine khang masi irang pamba nupini irang pamba mauni haibase mine khangeb nasam asang madu thadu unjan khochan da nasu tawdi nasam asang do ningjon do zum yeiraga nangna madu da chung phiran do toro angang ni su khut samboi samdo boi toro sal mini yeng ko da nambi to makha da mung yeng mathak to mung yeng makha da mung yeng mathak to mung yeng nangi irang wa tawdu da bu mi kana na ngauroi de ge ha nangna tawru de khangni bine nang irang da nang yoli bine punamak to moitamo aina kari aran da chatlage huju phawbada aina kanaga kari ai makha talakon haijini ko ai thabak chaki kona sanase se sida paisa thamangi nang chakira chalo aduga ne ai ngonda dharakan ai madugi matam lai ai ngak chedai gwati dam chakadari tamo amukta ngai bikho tamo amukta ngai bikho wa mata ngang na bayadi tema kaidore wangto tema angangsingsu aigesa sum loinabanina aina angangsingse ko chamjaraga tema angangsingdu pakta duga atai chaba thakpadu tamona so haibiramani na chatpada nanau gidi kesu kaibalaiti nanau thabak su sangjei itemana chaning ba leiraga di nganna dum chalaga nganna dum halak bayani ha
aduna faradra aduna phadong male ainadi mapa ma lei haidana migi mamangda su uchaning dana tawban adubu aibu irang phabi pharine adudi angang singse ai mafi maron to hongki aduga aikhoi ning hak dang chaminarasi ko phari tema adudi itema ai saida sum leizarage ko tema hoi hoi nang phamo ko phani tema karigamba temana aingonda minungsi utpirak pataradi thokna nungai kranida magi chungphiran masak ne matone asuk phajakraba ningthijakraba mo aikhoi likai sidadi kana matabu leite magi nupana asuk phajakraba magi nupisibu kariginu mana mirarisu itei mataru bigumade aikhoi gi likai sidadi leite phare adu mangare itei maga duma angang singsiga koiba chapa phana dum nungai ni kariguma matamda aigi nungsiba aina phongdok chaba ngamlaba aduga aigi nungsiba bu yabiraklaba aduga rabati aigi ningbase thungledana phane wangthoi lao salasi lao thengi lao angang singse sida loi lere lao nangna ma khut chamu lao aina nimak senabadi ngamoiba lai lai tema lai adudagidi nangna mabu khudum chalesira sir maduna taba thawdok yamna leiri sir asumna aina itei mabu aina naksinna naba ina yamna kan honaki amarom da magi nupana yum thadok numit mari mangani sathokiba kariguma matamda yum maduda angang sing aduga aiga itei magada leba adubu aigi khudong sabadi pak phangkidi adubu noma mahaki nupalaki amadi ai se paisa sidong ai thabok tu chatabi yaro somda aigi client khara lagi makhoi singdu na dabu suya daban aduna se sina nangi bari gi kek to leiro aduga angang singa keno hawba masar ai khara thengna labe kota sadra bade hotel dei lela pasuya ai pawdo dum phawrage ko ai chaluki moi tamo ngasi de igi birthday ni pharasu phatrasu ngasi tangdi thabak tu thadok piraga hai masi karino khangde mina ngangi si karino sungang khangde nang sahi kya surge na birthday pangthoi cha ha angang se amane sahi manga kyan tabra ama chine sahi kya ha ama chine sahi tare nang birthday kya no pangthori ja kya no karino khangde masi deida birthday adu ada kona pangthosi thamonang kek to noina kaga halagane ai masi ama sar sag mina ngangi si karino sa khangde ai chaluke nung mata haraune he kari mathe khabi thi ai birthday ga mata tawrei tha kari tawdeina tha sideida ai ithanta kari bu tawdeina tha ipuroi balai bagi kari bu kanari ge ibo siraba igi yum pan bagi nungai basibo sana no pale sel thumlai adubu mapuroi bagi nung sibati phangthi aina keriba aina sechariba punama kanana yengnabano sibu kanana yengnabano kaithel phawbodang tholubada nupana hasingna aibu munna chado makai yeng yumdana igi puroibana hangatna min phawbi yengbiti karino ba ina tawga dorisibu itema kana wangthoi kari dore angang sing kari dorege tema warobiyat kasida ai direct sum changjarakpani soikiba lankiba tema ngapiu ko kai dorge wangthoi nakhoi kita modo aigi birthday ni ngakta lebiyo habiyat adugi sum waraudana tema ai loina tahoi ai angang singa ngasaidigi dum lei tema warauya masi aina sum khankibaga chap chana sodum thoe kaino chap chana thoe habadi tamodu thabak leina sakhidaw manba adai tema ngarang wari sanabada
hayeng aigi birthday ni haibaduda tema se cake macha ma khang lerakpani yamna tangmadi nati aidi pisa phajaba natabanina tema se karigino cake leiri bu karigino tema waro bi beadi itimagi sum company oina bana se itima passion bio nana bulana lobigino wang thoi leitre basu yai sida noi tamona pesa ju pirami achapot leiraga chamina ona akoi achapot leiraga dum samina se tema waro bi beadi tema se simatang la na balaitana mutang loksun biradi yam nuai ni tema se tema thank you Lauri ko dadi tema many happy returns of the day sigum laban ngai raban mi chim singlang amna lakpo resan aduga tema sigi rose masitanga karigino rose lady karigino itema sum cake yon phamdu da leirambadu da itema da pige na aina sum khanke betema tema lana lobigan ko tema sita leizare tema rose matanga nana nungsina leirabanina logo tare dana itema thank you tema itema dodi cake to itema kopiro angang singa leizara mage nate ai cake sika ge aduga nangning wonda mache na men biro aduga aina mong wonda mache na ilage yaraba natro itema ya itema se mache na ka se sigi thang masa sin natro ho itema phari ko de se itema candle di yauruktre yare candle yaudra su yare se itema happy birthday to you happy birthday to you happy birthday dear itema happy birthday to you itema happy birthday itema thank you se yamna hoy se nongondo mo ilake se yamna hoy itema aina sum pisaning der sum leijarak pani ko itema kashu kaidi nangi cake asegi namakta thank you itema asumna mari tapna naksinarak padagi message thanaki madudagi call toki madudagi mahaki mapuriba leitaba matamda aikhoi henigi aningba pamba pomnamak mathang pangthorki nungsinabagi mari sesinaba helaki masiki matungda aigi aningba pamba thunglaba matungdagi ai punchi chupa mahakadi domna leiba yaroidabanina ai makhoidagi khara lapthokpauki ai tuition tawba chatkidi matam aduda mahana call tawduna karigi laktribano haiduna aibu kawrki madugi matungdagi aingonda aigi aningba apamba thunglabanina aina lapthokningba phauki matam amada aina naksina nabagi da makhona kiba aigi aningba apamba thunglaba matamda aina lapthokningba aigi thamoida phauki maramdi aidi pakhang mahakna maw adu oiroidoba lambi aduda aina thawai yokchanduna hena lerabadi aigi tungda kari oirakatagi haiduna aina khalaki amadi aina lapthoknabagi horokpa matamda aingonda ngahak leitana call amadi message mafam marang khangdana mahakna thajinba horaki masina aigi punsida ayet pa haibadu oiki adu ai marakta magi mapuriba leitaba matam imung adu mi leitaba matamda ai chatki adu aina marakta mahaki manakta lakpaduna mahakna penboiramdi masina imung adu mi leitabaga mahakna ingonda tattana call toki amadi ai mafam adu koki ai shu khudong sabi yengduna momuk chatki adu aigi thamoida ai matam punamukta maga adu makloina duna leiramde aigi punsi manglakpa tare haiduna ai marakta chatpa natana ai ayamba matamda lapthoki adu noma aigi hinaga
restaurant amadu unaduna leiringai matamda aigi phone adu table mathakta thamki matamadu da phone adu da message samadi call haninga leitang laki matamadu da hinan nangi singa sage yenggen yengmani kanano nonda call taisibo nati message ka pagtha thaiju kanano ba aduga nangna phone ani parisna karigino phone amasida koi pabungini amasidi aigini aigi phone paibase khara nungai teba pabungi sina khara nungai ne he paibani adu karigino ba nangi phone sida message laiba aduga call aidu kanano aigi mangsta paidir karigino ba as kanaba minate kasu kanate na ina sum paide bugan chaga taro kanena khui manaba singi kon horen aigu dum wari sanagi o nangi sida ai khangya da bani fare ado aina da mai tor kuma tam da su nang ngon da waro gon ko waro na da bi yare ko adu wana tim se hina athoba matam da nang ga sele dong ai pabung da sune wafam se khar ga haiba horoba pabunu matam ki tangai ko haiba ge ai tangai phadana lei bagi wan ado aina haisi se lo kwai gi lo se chang lo ba sida yare ka su si lo mi nang di ai gi thawai kai gi no nang ning ngon ching nei ba masidi yaris asumna aigi hinaga restaurant aduda pung khara leki madugi matungda ai washroom da chang ai table da phone ani thamambadu ai kauthok aina washroom digi halakko matamda hinana message samadi ai ga thanari basingadu punama paki whatsapp hanki messenger hanki thanaki ba message samadi photo punama sing adu tarubi number adu mahang loki masigi matungda aingonda hinana khana bauki o nangdi nahan makai iteima na taurisidi iteima ga nanga yamna chetpa mari leina bazani iteima duga nanga achetpa mari de leina yatro nangna ingonda muk karigino ba nangna imu mangali se kaigino ba nakhoi ni mari leina di nakhoi ni dum thungno yatro nangna ingonda mu yepiri se karigino ba yare hina madu punamakto mana ingonda yamna kana hubudagi mari leina rubane aishu phone do paidri duni message thanadri dun punamakto loina haukrabani se hojik di magai ga kari mamta mari leina drab se akhoi loina kauthosi mangodagi loina lapthok pa se ai lep khraban o nangi aning ba pam thungnabani na hojik ti lapthok pa yare se ni nati nupi dun legi yauna leisalabadi nang kai do dino ba ha nang kari do bongam dori ge ba mana kai do ngam dino ai nang bunuksi ai ma bunuksi banati yare amata taning de ngot karim ta habir kanu madugi thodo kadugi matungdagi aigi hinaga pau phongna bada wa boiki mamai thangde hina boina thiamki masigi matungda ite matarubi manakta chalro hedin wasaki amadi ai chatkidi adubu aina chatkidaba adudagi hena aingonda phone toksan ba amadi aingonda hena yet behelki asi mu phone tawri hello itema kari leiragi them kari gino nangna aina toba phone paidriba aduga nangna khoida lakresna kari ai nangona roibanu wa mai nangna nupi khangna ningba khangno nangna nupi kuiningba dum koi nangna lohongge khaledana adum lohongko kari mata kai belai adubu nanga ga leina riba mari adudi adum makhata na chatharaga legedaban kari gumba nangna wa phamasi yadragana ai lebak mi hamda sabha pakani yare dana nang yarba natro aduga hauji nangna khoida laktraba ai wa phamase nakhoi gi babung da phone tawduna nangi naramsa nanga ga leina riba photo video me apuna mase ai nangi babung da thajin gani aduga ne nangbo ai gi oina na bagi dama aina honar base theng heuze pung tara mathoi makai tar yomda no palai athuba matam da nang lakdaba taradi aina kari dore habado nang adum yom itema adu de to itema adu rabadi lawdana ai ngai rabat khar thuna lo ai thame as itema hello kari ginu itema ai bo shamnu ole basi kari ginu itema ai itema gi nungba thungna na ba ai punamang aini yakhi ba ngaktan itema hojite ai gi lambi di yepira itema gi thok aduga ai gi thok lambi se tonga na sanars aduni yaradro nangna ai gi phamda yamna haijaki daini yamna nonjaki daini matam adu da aini yakhi bro ai sui puru bagi dharma du kaining banati punamak to nangna kahen kiba nangna ai gi yumasi da suru nai raga nangna punamak to thugai kiben masi punamak ki horok pham nang ai khakta nati aduga haujina nangna ibu mirai rage nangi aning ba pam thunglaga nangi punsi da
Nangi nungsibi hena lay. Hena do na ingon da ngahak lay tanga lagta ingon da call tawdo na mahana kiya lagi ba mayam do. Ay tumina dum laybo. Nakoy ni dum thungna ja sanu. Nakoy ni dum lohong. Nakoy ni aning ba pa ma dum lo ina thungja. Kari mata kai ba lay. Ay nangon da lay gida ba nati. Adubu nanga iga hana lay na ra ko mari sing adudi makata na dum lay na bata. Masina tabata ra di nanga iga lay na ri ba sing adu ay ni hina do suud kani. Aduga na koy gi pabung do suud kani. Masi puna maksi yada yada gana kailo le kai da su ay na loy na khangan gan. Adura badi nang ningo dagi chendre dana. Tema madu thati tobi gana. Ay gi punchibu itima na manghan gi khali basibu kari gi. Tema ay ni itima gi punchibu ay na manghan ki bro. Itima gi aning ba pa ma thungna na bagi dama tema puna maksi ay ni ga ki ba ngak. Tema ay gi punchi de tema na makhata na get pira gana. Ay na haijari basi. Ngasi ina la basi gi hena. Ay amuna ma phoma si laks law. Aduga ngasi na su aroigan. Oh adudi phone ste yauri ba mayam. Puna maksi ngasi aina loi na ma nakhoi pawung da thajan ba tar. Hina da su khangan ba tar. Tema aina hari basi. Madu to bigun. Tema tha ba tare ke no. Nang ke do ke no. Se ai hoji ma thara ke. Tema tha do. Che aduna ta tara ke. Aina hai bide ya da tum khitra aina hai bide ai punchi de ya na mona ba mana ai go de yetra ba angka khoi ma do ka angkal na hali ro Yingo, tumo koi mama ja hatu e. Oh my god. Law, angak sha. Na koi law. Som da law. Som da. Law. Som da law. Na koi ni ai bu waro ko no ko. Ising manung masida. Na koi ni bu lup silaga. Washroom gi. Ising sida. Shumna angangani de su aigi khutta laiki de sir angangani do aina hatta bata harabadi angangani do soidana haidoro kadabana nungsira angangani do aigi khutta mokko yani loi masipuna itemat tarubira masipuna kari itemat tarubira nang su kai hobadu yaururga mahakki mabungning ona nabagidama nang na sataki nang na liri buwari sida tarubina nangwanda kariguma mata haujankide nang na imungdo da cheng mangariga nang na khudong chaba lorga nangi aningba pamba thunglaba matungda nang na lap thokningki hinaga nang leinari ba mari sing aduna hena lumna lobuna maram origa hena bun anan chibu aduga tarubina nang na mirai hoi tarubi yum palabi mawmani puna maksing adu nang na hana wakhan muna khangadabani Nangi tungda kari orakadagi kari lakadagi habadudi nang nasana khanpham thokdro nang na nasagi aning ba pa ma kharagi dama nang na thangjin ba khongthang aduna kari shu lanjadraba ngangani gi punchi suna nama puna maksing ase hojikti nang na hina bu nungsira basu kaidonge de hina ga na khoini thungna badi oiraroi mihad asibu losin na bhona bagi dama amadi IPC gi section 302 gi matungina mi hat bagi dama adushu thawai ahum Nangmu na punchi chupa punchi gi wana phadok taba natana kari lagi chalo gamai gari dam chalo funny sir mong di mandi larik laisu tamdana kari no phaba mi oina na bohona dana khotana nei mi gi mayum da nang di tuition tawna thado ga nang di mi gi mayum da mau yeng ba chali bo re ha mau do di kari no ma gi mapuroi ba kari complex thokpa tai thokpa khotpa tawba haiba do di masana dum tabani kari no adu di ma gi no pad gi sumara lei nupi gi sumara lei Nupana bu pati haidu nupi na bu dumaina loina hura lo za sana di karai do prithvi sta karino nupi mata na sumba tawdra di karaya karaya do ribno ne nang di angak pani ne nang nupi du na tawra di agdro khangani gamai gi watin cha bana tno paliti gamai gari dhap chalo pani sir lakle inspector tayai
Hanana Tagachari, Nasigi Tanka, Kamdo Vibagi, Mam Tabi was saying, Asigi Tanka, Tanga Silo Shinzere, Duga Asigi birthday, Epamangon Pimina Setuga, Mayamgi comment Karapazagi. Ketrimayom Diamond Singh, son of Ketrimayom Kober Singh, Singsamai Wangma Ketri Lekai. Many happy returns of the day. Nungarabama Ponami, Sigidama Yaifaba Pava, Widashanu, Tabang Mapugi Mafam the Nigeria Dongi, the Punchinu Sangmana, the Yaktaba Pava Taba Kudimak, my Pakpa, Widashanu, Haidena, Mapu the Nigeri. Dibialax meaning Tozam, Tatarob, Ningtojam John Singh, and Ningtojam Ombi, Maneka Devi, Kongpan Chanam Lekai. Many happy returns of the day. Nusirabaisa, Sigidamutasu Yaifaba Pava. Punamak Nijari Afaba Mating Laibi Oyo Palem Patogi Seba Matom Lo Natobangambi Punsinung Sambi Nadi Yaktabi Lainatina Punamakti Taibang Punam Mapuna Ngak Tok Piba with the Sunu Haiden and Nijari and an Tagachari Kamdo Bibaging a Sigi Tankok Tauda Manbi Maite Sir Nasigi Druba Itogi Dialogue Yamna Kanei How Kiba Todo Poning Sing like Sarki Torom Zakada Maman Yam Kravana Tapire Tagachari Maisi and the Xiam Maiti, Maisi Asang Mudanutigi do Mutle, Nuntin the Som Tang Mutle, Ayukto Som Tang Mutle, Homla Kumbaseda Mutle, Hanadi, Simasito Rudre. Aduna Masai live towing it, my Mutkid, my backup say Quehana 5 hours at Pani, Sisu Dubo, Karitorum no Kangde, 5 hours, Kertianjala Creatare. Another battery anim later Gadi High Kande, the Legani, so I don't know Honagani, Namnava. Backup like beginning I will lay. I don't see the May Mutli as a Kangdava, May Mutkas of backups in a tuck Haramatan Sinmaninava. I do the program during the port Mutkibani, as high. The Kumaitai, Habitai, Olengi, high, the Yamahire. So, other mind out the Natauki. I don't know, my Gimatang the happen in Hawaii, generator, Taurga, charge the Wagado, ma'am. TV yang doinina Didiwan yang ingeda haitarin Pung tara thoing ngarim Didiwan yang naban Didiwan ni mangu mangrem Ado matam du da do yang no honai Ado pung tara degi pung tara mathoy baron Ado ida Didiwan da surak kana mala eba crime series ama as ay yang crime sa idin hawai diam yengal le haitare crime investigation do sa idiam na Ngauza ba haigadra kay haidu no khangde adu sumaina miyamgi sumaina thogol tawni gani khangjaba natte da adu aina tawruba singdo haujiga ta thabak oina loi sejanar kwani aduna tawbu tawrodi thabak sile mangde na haibatai haijanba thijanba gi kanaba sudum leibjan thagachari tension jage adaga sabir rajkumar romesh thagachari tuition ga tawjaroi kijare adu mai leite da khar section adum leira lore aduga tuition tawriba no pamsa singsu lan lobu yadde aduga punamak singda ekoi section loi lemina de loi yaw ngaktani adunga sai di tuition taw wangang do ma di pakhang di ore ko yam lana lo le ram bai wani da aduga tuition taw bai wadi handak su tuition taw rangang no pimcham purga dimapur di phari tu di jaja ni dom lai wari sengok pani aduga yai phabi chanu thago chari para mani hai tare mayam du yum da leri sing da khoi para mani pizari se knowledge hai jage para se am hai ro e knowledge afabadu dum loksan biu mi pung khodi moloi sing na ba ya ba na te du section badi phaidan hemapati ning thojam thaga chari khoi mayam gi kok thugai badi phajana hai mi hat pase tuition o jago irami thank you so much thaga chari nungsi thoi asem yamno nungai wari se pelodre wari se kitang maning mayam investigation du kitang taksan ga dong ne du taksan mangam gidre Kaigino Haika and Asize Tabakarto with a hanjan soy by Tare. The Puning Yam Chang that Hawaii on the Tito given about though. I don't know, to interrupt Yam Toraba. Some night of the as a time was I give video the target with the Hanmada video though in the same as a minute, Tranga, Magamini, Train Pan was same ever. In a target pagan, the Train Pandu targets again, a Train Pandu target linear and a Tramangadu target letter by one is. Taramangadu target pada render tau do 4K ne ina render tau risi video do make aseng bida HD ga nataba 4K da render tau re hojik ti smart TV me am lainam ni na TV di yang so make seng budo
4K do fajana matam change render tawre loire thagale thagat pa demi lising am jamri chonga yeng ba hore adu gadi minute 35 du oile rami madui thabak tu amuk hana render tawraga amuk kak thatlaga amuk upload tawba du engonda matam ya mangre ba engonda as pura punga mai jang mangre adigi mo khoigi itaw jiten kumar gi do muk thagat pa du kai dawre minute 10 ga manga 12 thoi 13 sem ba du na du mo minute 3 khok oile rami ba mo ngasi loi soibani karino thabakse aduna aduso muk halle haitare aduso ina Facebook da thagat padu hojiksu thagat pa loidri render tawri haitare ngasai ngai di tayai taw leramnina hawjik khakta I thagat lamda ngairi adamai tawdana ngasi se aingonda disturbance haitare ai yat paji ai isa ne isa de am pizare aduna maram murakanda episode se minute yang khai muk sangaga su punga mamukti sange tawbane investigation khar ta khai gen dawne do ya gidre upai leitre gamai na wangang magai do du phare du gamai thawro hare phani sir loisan gare badam poktak tu khara wadai de khar pi ge dawne anyway do bu yare wari du mapu moina dum loiram ni thank you so much thagachri me ampuna ma du rp hanana thagachri rp lawselin family thazaru dabana nakna yekna bo oiraga hekta leirami nupi sisu ngaklami takpiri achumani aduna ngasangi nupi du yam lanjadaba malakanda mana garaga takhaibani aina wari du daga khar samma bai wane ba wari wen taw da haidar karigama film oina natra kainom namoga haradi as yam hap ya jan mana taw base yamna season na ba haidar pakhang macha do mayamang da di pakhang ni adum leimni moi tuition mo jane sum leibado da kondang na mai nu pa dun ko cha leimni khang da ba adu mamai thang da di ngasai nupi du na call tawrubada nupa amaduna thengnarubudu daineb nang nupa kanano na thigala pharak pane postpaid tu sumam pai leram bane anyway thagachari hanana aduga thousand noren maitei ano fajai real life ta tholom gadra tamogi wakhalon sengak pane ning thousand noren adum wari se kharga dum thok pane aina lorai se wari amadagi dum thok pa true story kharga leiba sing da hype tai ko aina sum thengna jaba pa ba kot pa yaw khib sing da aina lum sagat pangak tane aduga aigi koktage dum direct thokpa so dum yawe adum khara dum aseng bu thokpa dei dum lok thorok pane hai tare wahi wata ga di nataba maigi yanglen saru do adu di dum hai tare wari yam no pa ba khot pa kadai de kari thokpa se anyway thagachari aduga aigi puning dagi sumain to na thengna ba pa ba da thengna ba sing do mase amajani thagachari sabir maibam thagachari mi hat pa du di ade ne sabir mi hat pa mi amna hal ena mi hat pa yabana tin thagachari indira soro khaibam siwari amna nungai sir thagachari da puri chanchan kumari thagachari amunga itogar yam nungai thagachari Shakespeare thagachari ana happy birthday takpire asigi story nungai takpire rani bla laisangte sapam santi nongdam thagachari lm nongai kapam kuirabagi matung da live taba phangba nungai takpire lm nungai jai live yawbirakpagi kalen changa di se di live yawbagi masing yam hengalani mayam su dum tumba yadabagi sabagi aduga thank you so much be thokpam wari si yae siguma su dum leramgani ko lei bazani leibaduna ni le lei base hai batare ni joymati devi thagachari wari se amna fazai tarubi kanana halamano khanbada waramani thagachari hanana aduga indira soro khaibam thagachari dilip thagachari somala soibam thagachari happy birthday tapiri lalita namirapam sir ngasigi episode druba ito matik mai yawde am nungai sarba thagachari thank you so much thagachari beman devi ngasigi wari haninga leitana nungai jai adubu nungai rakanda loikre sini yamna thagachari kai kunari sarpur thank you so much YTube ngasigi live yawjare phathabang amdabadagi loina to ijaneshwari w1k thagachari chumani duna wakhal fathadradi aran wa kongthang amana satkiba yabase haibatai aduga nupadu pamcha du nasu manamu lap thorokpa hobudu dagi nebo hanabagi phibam da laise phanabagi ganatab adu mai tawdana haibadare so KCBI mo harise fajai mi hatpa jingnaba kaya singsi ona tainaba oina thoe thagachari binodini khomram sarnga sigi
miyoibagi pungning wakhal chumna chanarabadi awaba chatrabadi awaba nangi fajaraba phoktak pibiba warini takpire. Thank you so much Sananbi sir ngasi wari tangka khania letana fajai gangmai gi chumba wahi tabada peli na takpire. Thagachari na Naurem bothe thagachari wari se loina chingna halle aduga yoga gi oza du malure takpire. Yoga gi oza du interrogation tawgadong aina chitharamane mado ador di mayam chingna roidong amuk kenang mayam ngawrodong yoga gi oza si aina interrogation tawge na tawrakan ko wari du sum lirak padaina as yare da sammage masimadi na admain jo samjalu bane bain. Anyway thagachari hanana bothe thagachari m bimola sir tarubi 3 hania leitana fajai nupi oibana khongthang ama soibada awaba thodok kyamarum lei haibase takli ngasigi tangkasina takpire. Thank you so much thangjamanjana wari se am nungai mana fatraga okay mamana fatraga macha su yauri chumani police na dum hobudagi hai macha haliba singsi mama du haliba mi du macha sing sinasu soidana khangba mi oiramgani haibado adum chumme aduna mama halinge du uram uncle nangna khoi mama haliro na hairamni na ko upai leitramni as makok pairaga angang edu pusalle hoijallaga man bathroom da ising da poduk tora hatpane do angang hatpadi ai utre mong do acting do tawdre haitare. Thank you so much thagachari konsam lanchen manga sigi episode down fajai. Thank you tapire thagachari bemcha devi thagachari wari si fajai tapirakpa Ranjita wairakpam thagachari da James wari yamna nungai jai fajai puning loksing yamna oijai na tapire. Thank you so much Ichal Ranjita wairakpam MD Helarudin ngasigi mi hatsi mapuroi bana mirai badagi thokpa problem ni na takpire. Hoi Helarudin mapuroi bana mirai ba nupi yamna lai adum nupi gi fajabadi akhang kan bane nupi na landabado aduna adum nupi gi fajaba adum hele mai fajabaje akhang kan ba aduga mana landab nupa lale nupi som lan chat khitaradi imung kaina bagi macha amadum oidan ado amabuire nupana kaibadu phaina haibagi wadi natte nupa su kairoidamni adubu kaire en khalasu mang kaire ai kaire ge na chatpadi yade ba magi imung manung do fajen ga dori se mamai thangda linna lambi de chatpada khoidring kodang chalasu hanjalak ku matamda soidana makki machumna changakani magi matam ama soidana leigani haibatai. Kingston ngarangbam thagachari hanana khuraija memi thagachari drobeito dialogue cd achumangak tani takpide. Nawai TV yangmada koi mai sonbadu thengna birak pro me ambo aidi am thengnare TV je kare aduna ai pakhang oring edo ko TV je koi color TV ga leirakte hai tare TV je koi ge black white macha ma lei ba ina dukan dei changa ga yam nuksi jani da mai ga chi am laktringai matam inverter ga leijadringai matam ni da ada koi ge battery car ge battery do ma koi khurajing de ge ma lowe khura na pire nang season zero na yam phai ni matam do koi khura hoi ga sat pithore ba ai pura lai battery do koi maning ai ge hekam ji maning da battery chapam imung ma lei ba masida battery do aina koi wapan do landhara puri ne aduga moi da kano tawdoi ne ba battery ji charge tawdoi ne lupa manga piradi as lore pura full hit ne aduga battery ja muk thang porok toi ne ba as pai ga thang porok ne purit ga thengor di lore leita licha ba purito battery do thengo we ho do ni maput amu nuksi ga jani da adu kari gum tangkak amdaga koi kari ani web series mata masam daga hapadi phajadoi jan adu wapan du amuli salam thange ko aduga atai matam da thanto idon thamdori ne ngasai ga ina surak na yengbodo adu matam du da yengdoi ne pung tara ta bang ne di wan da surak se laktoi ne aduga aina TV do sem do holle aduga battery na direct sammaga yengbo ya handoi ne battery sidagi DC dagi yengdoi ne aduga tapana mai je pairaga keno je battery je plus minus je chappa surak se pung tara tare kan takna phama yengdoi ne TV je adai som yengbo je ka doge advertisement lakpa leidai ne muthat toi ne advertisement je minute kya to doi no de surak pa yenga
loiramani na tak muk tha doi ni ko advertise muk lang ni pat muk thak ka doi ni ngasai mai do serial ko na roi doi ba mai hat padu kana no khangoi doi ba hai tare aduna adamai som yeng kan ngasai ke dore wari si loi dringai si battery si loi salam ne ba adai battery loi rak padi ke dore mi je khoi ra thok ba hora ne ba tv de thoi ba mi do thoi mi khoi ba hora ne ba som as madai wari si khanghong na ba na ko masi kodang tadi kamai tawrge du mai se kitang kha aga aroi ba matam da soidra mai gi loirak pai du mi hat pa du sine khang kani na wari du muthala thame du loiram dai du mi hat pa du sine khang no ba tha ba yawi hai tare so adu ninga se gi drobi to na hai gi ba du chitra hari yeng da washing powder nirma da khoira ga to yai du sai gi mai jing aksang angala ame be yam adu mai matam du ning sang hai tare me am thengna bi da bra khang de thank you so much na hawai gi wari ma share tau jabani da mayam nokning da bai thanda pong nok to no lor thaga chari hana biren hong tombam happy birthday na ta pire bala thaga chari nungsi thoya sem thaga chari mathang dadi ayet apan yaw dana fajana mai pa na pang tok pa ngambiu okay thaga chari hana na jiten kumar gi kano do ai facebook ki do ma thaga chara ke aduga youtube ta di thagat khrabani adu mayam yeng biu khara inspector Tayai tabi ba do maina khara mukti yeng bio lak mukti yahon se video views ani je hai tar adu etar di madu da lak pa phaisa sing do analytics tor ga pithok ki je ba do moi da adu ma chana bi ma lamdam na ba ma tham se khang de yeng bi do di man de adu isai ga phongok pa di hero heroine masak phaja ba mani ga thok pa di 3m 4m na yam yeng nei ba hauji kan gi pakhang ni sa be sing se mi chang mi khai di fajana nai ba jan khoi gi thoram inspector te tabi dras wana gi stay the video do lak ani hom di yeng bi kari kai ge moi de gi paisa ting do su natte adu etar di awana du da lising yang khai lising se pi thok kra di nungai jai dana nong ma di moi su phamung de hip kani hospital ge thaga chari hana kon gi wan khangimam somendro thaga chari hana yobi rok pagi da ma du ibem chaning thokjam program se lor ga yeng jage tak pirak pa soidani yeng biu aduga facebook ka youtube ka se yeng badi facebook ne yam hele ba do paisa di facebook ti yam phang de ba youtube ne hena phang e ba do ne youtube to ni yeng bi ba as masini ada youtube ti ngasai thagali duga uji facebook ti yeng mi lising yang khai yogi do re ba paisa di yam phang de hai tare aduna madui lak paisa du direct pithok chagi ga be wari ai ngasi tang kunma thoi yore dana mathangi kunma thoi uchage ba jiten kumar gi video ga aduga khoi tango sai video sai uchage ba analytics ai video live to ucharake ba mayam tension jage ai ngak le ga muk pa jage isai mate ama tha jage aduga isai si matung da muk pa jage Oh
Mathangi say thadokre thagachari anana Laisram Bijaya Masigi wari si nupi uri bai khudadi yamna seksinningai oiba wari ni sarba thagachari na tapire Laisram Bijaya sengmane khongthang yam lui hai tare punsigi khongthang pungning wakhal yamna luba haibatai aduga punamakse punsida thokloiba mangda thoiba thodok tugi makhasu yamna pole aduga mimi gi makhasu yamna pole so thagachari hanana aduna pungning wakhal warakpa lamhenba haigedra warakpa ngamdaba matamda thodok singse adum thoi sumaina haibatai aduga khamaton sing thagachari makeup tholokda thengnare takpirakpa aduga Kulapati thokchom thagachari hanana maming ano no bayam yawe ngasidi pabada Lalita yengkom thagachari waridi loikhri tumadi ya roidori soidinamaki tangochagi amadi Jiten Kumar gi video su yengbiyo YouTube ta Facebook ta su yengbiyo aduga YouTube ta su yengbiyo YouTube na paisa kren phangi aitare makhoi ni da video dugi matungina da lakpa analytics yengaga paisa dum pithoki ge dum moi da haitare madudagi mai pak pataragadi mamang da bodi yengkri mai pakide yengbiwi ade bayamna ado kari haideno khangde interview lobodo masakam phajaba heroine gumna loholadi yengadra khangde kari haideno isai gumba kari gumba dagi mayam tay yam samnari ba kone ba youtuber sing do yam yenge haiba adaga karan turan machin thiba khotba yawbo daga di yam yenge Koisina chin thida baira khangdi fajabajana tamna sum awana da tawbasina yengning da bajan khangdre Laren Mayum Bijan Devi thank you so much yai phabi thagachari anan Helarudin thagachari Manbi Maitai thank you so much matam pamada yai phabu view da pirapa mayam so yai phabu view Mayam punamaksu Thank you so much Samula ilapam Somola thagachari ngasigi tangkak haninga leitana nungaijai na takpire thank you so much Premchan Wangjam sarbungom khai leitana thagachari adu that 2 3 dagi pong 13 makai de inspector Tayai hogani haina phongdok ki bawadi ngangna chapiradi na nungaine Premchan Wangjam adudi soidana dum ngamgini na khalle maramdi kaino adunu miching do ai leiroiba recorded ngak to oineba recorded ngak tani na thabi ga dori bai gi staff tu gi aina harni 13 makai de loi tharo na adubu mana thorom tawbuda program sangda gi badagi minute manga tara thengba khotpadi yorok pusu adubu ayamana di sab chana ngak lakani haibagi thajaba thamjage adu internet ka yadradi minute manga tara thengba so dum yorok pu yai Premchan maramdi khoi internet based tawani na ko adu cable network tabudi adum soidaba yai aduga khoi YouTube ta di bera kaida net yaudra di yade
anyway hꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯅꯦꯠꯁꯨ ꯁꯦꯟꯗꯣꯛ ꯁꯤꯟꯖꯤꯟꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯅꯦꯠ ꯑꯅꯧꯕꯁꯤꯅ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯦꯠꯁꯤꯅ ꯊꯛꯄ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃꯒꯤꯅꯦ ꯄꯣꯠ ꯑꯃꯒꯤ ꯑꯗꯨꯝ ꯃꯔꯝꯁꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯊꯛꯆꯔꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯌꯥꯗ꯭ꯔꯦꯒ ꯍꯥꯏꯕꯗꯣ ꯄꯥꯛ ꯌꯥꯎꯗꯕꯗꯣ ꯑꯗꯣ 마저 네트워크니나 농파동 네트워크 ꯐꯪꯉꯛꯇꯕꯅ ꯍꯥꯟꯅ ꯐꯪꯉꯛꯇꯕ ꯑꯃ ꯌꯥꯎꯈ꯭ರೆ ꯑꯗꯣ ꯀꯨꯏꯗꯦ ꯐꯠꯅ ꯐꯪꯉꯦ ꯑꯗꯨꯒ ꯁꯤꯝ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯐꯠꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯐꯠ ꯂꯧꯊꯔꯒ ꯑꯃꯨꯛ ꯁꯤꯝ ꯑꯃ ꯊꯣꯛ ꯍꯥꯞꯆꯟꯕ ꯑꯦꯅꯤꯋꯦ ꯇꯦꯟꯁꯟꯖꯒꯦ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯏꯟꯗꯤꯔꯥ ꯁꯣꯔꯣꯛꯈꯥꯕꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯂꯥꯏꯚ ꯌꯥꯎꯕꯤꯔꯛꯄ ꯀꯣꯟꯖꯦꯡꯕꯝ ꯋꯥꯡꯂꯦꯝꯕ ꯊꯥꯒꯠꯆꯔꯤ victoria motom thagachari rajen kumar yumnam thank you so much sir asigi live yawba mamho dre fine arts langmaidong mamang lekai mai sonba aisu khangho mai son mai khangho habda nokninge khoi matamgi mi dum oiramne na khoi matung mamang sai mi dum oiramdoini adana yam nokningbane mai ngaksang ngangbudo mai lae de har paibda chingdong mandamne sidowgo mandamne mai angangbudo ado thagachari hana nganthoi nungsi thoi asem thank you so much thagachari ibe thokpam thagachari mai sonbagi tv mamai di fere ga haibadon thengna jawi na takpire be to nungai gramni madu matam du kangai du chi adana sonong junungai tab didi1 mamang du da fammaga याचंग मदगी ना पुंग तरे निपान मापन तरा वो फम मले विद ब्लैक वाइट टू दबा होजिंग ना टीवी दो 4K और वो ममांग दो फम गम दे थवक संगदम नि नाइ तरे पुंसी जे हम ना नुंगु नुंगसी बा तो कोई पाबुंग होई लेरिंगे दा आइगी ब्लैक वाइट टीवी ममांग दो को फम दोइने बा क्वा खरा थमगा को फमगा दुम ये करी येंगी नोजु खंगदि करी मोसु लाक्तबदो दुम येंग लैने अदो कोनंग दरी 2000 ददी हाइतरे इन केबल नेटवर्क तोरकपदि चैनल मयाम फारे युमजे पुरा स्टूडियो नै ओन्थोइसे मैगे चिंगिने मै चिंग सिरम दोरम ने खोइ पाउन कल्लिने चिंगदन अहिंग द इन स्टार स्पोर्ट्स सेमबने नप खिदन मै न दाक लेरि खुद न खोइ पाउन चोंगजल चिंग थोइनि खोइ पाउन इसे अदो हिंगौवे अदुना 2000 दगी दum केबल से तोरा युमजे दो खोइगी करी हाइतारे रेक सारगा कोई चैनल मयाम से स्टार स्पोर्ट अदगी सहारा अदु अदा अदु चैनल मयाम से थांगतफम थंबम मॉड्यूल मई पिपा ngal कैसेट मयाम दमाइना पुंसी जे दम हौरो खरबने दुगा 2017 दगी रेडियो हेक थेंगनरुदन अदमाइ तौकी अदुदगी लापथोकी अमु हल्लागा हानगी मफमदा नते फमदा तेरो न हले थैंक यू सो मच थागचरी खंबतोन Konjengbam wanglema thagachari hanana Arunda Anti Food Processing Center thagachari hamna fazai sir ngasigi tangkok real life ta high fat manaba wari ama taki maduna asengba mapuroi baduna hatkibane anyway thagachari adum thokpa yawi hanana TV mai son bagi dialogue to untokna mankre thank you so much Konjengbam wanglema once again amana thagachari victoria tom sir gi punchi haukiba mamangi wari matek lirakpase taba nungai takpire thank you so much victoria tom haibirakpa mayam maraktagi aina su tamjari do mayam su sum koi kari haini mayam su thengna ba yoromadi ningsing laga nokmina se na tawani adana aini thandap ningsing la noise na hawai taw sing do haibadai yam nuksi jani da matam du dadi tumaina leram daba aduga thagachari leitringai dadi yamna khalli yam ninge dan leira kan dadi dum tv ga mirai bado mai ga mirai bado ai badai mai si thandana koi gi chakhum de inverter ga tek thara mai ga pungan ngan bado mi mayum da go uraga syam kale ba ko kalakpadi khoi ju thanjaninge ba aduna car gi hoji ki battery du da ba aina seasoner mado chakhum da chak tong bom da ga thammi bon car gi light ama hapa ga ko से लाइट अमा हाफ थांदी याने मतम दुदि LED ga thokponte da LED di akoina admaina haudobu kona dum tholokpani hai tai car gi light to headlight to chapsale battery du thamaga chak thongin thokpani da nuksi gajan so thagachari sai matang hu kudol tamjage asidi hauki badu yam ningsing hai tare adugumba mayam sing do aduna thank you so much kudol tamjage
leirang leinung si malangi sahum kalakle chingi leirang leinung si malangi sahum kalakle lotaro tha moida lona chikna tum lotaro tha moida lona chikna tum chingi leirang leinung si chingi leirang leinung si malangi sahum kalakle loi bi sing sang na jagoi sariba tanjarene shumhat pina tauda thamoi itha haurage loi bi sing sang na pomda Say the Sangli alone, see Kari Jati loan no mayam Kang Weaver. Thank you so much, Tagachari, Victoria, Motom Tagachari, Brahmachari Mayum Romila, a city lap yob of Fangli Tapiri. Tagachari
Ranjita Wairokpa Matangi Sei Natapi Helen Devi Yunkaibam Takachari Abe Kangebam Tamo Yengjare Tamo Haying the Ekoigi Itse Sing Yenganjagi Tamo Tai Taram Daita Yenganjagi Natapi. Thank you so much Takachari. Mayam Karasum Yam Sang Manated Sang was the idea Pungamaga Makai near Sanari Tayai minute Contrani Pu Yankai Pungamagi Manung Mayam comment Pava Saita Pungamaga Can order hype die Karakra Sang Nani. Anyway, Takachari Hanana, Mayam not Sisu Tayagi Sisu Aroi Sarukti Yamanadi Kahina Tabanat, Ayamanatari Wari Taragadam, Takamadi, the Mutat Kivan Aktani. Dubu, thank you so much. Takachari, Hanana. Rajan Kumar Yumna, Takachari. So then a young Jagana Tapiri, and Noisy, may am young begin at Tapirakpa. Sanamatum, Loikri. Langlentona, same Takachari, Hanana. Premchan Wangjam Tamo Jite Bushu Shona Tauzan Biduna Hanigi Punchita Lakoshanu Daman Chibigi Makedi Tamotion I saw Honda Nijari Tapiri Soidan Halakani Soidan Apabo in Jiten Chu and the Mahajagi to go Tangosasu Apabo Igani Victoria Tom Takachari Video YouTube the Tagalak with a phone Yang Yamungaze in the Tapiri Takachari Surjamani Sigit Tangkap Fuzai Tapirko Somala. Thank you so much. Nungsito Itagachari Ibeman Devi Tagachari Premchan Punamak Nibarani Lema Popam Sir Itogi Maigi Wari Sinungsi Nahawai Transformer Mayanak Wadadi Maingali Arapam from the Dingandin Hoi Kra Manung the Quigi transformer lapam from Kitanga Changjan give a lady, died the Didum Tawi, and Aksang was. May like hung the button and non Aksang lived. Mainga later no hung the Haitare. Pyro ditching Siduin. Thank you so much, Tagachari, Lalita income. They acting at the video animak, Yang Kre Tapirakpa. Thank you so much. Yang Bibagi the Mak. YouTube Sylvia is say she tankul loan in Tapiri Chumani, tankul loni. Tankun Sabir Maibam tankul loni. The Kabugi Maron Gida, Aina Crab, cannot owe Bangang given a Hawaii hike given, she's a Aina Nambugan. Kawi Maron alone with me, I'm Yogre. Tankun Gishamate, my Yogri in Hawaii. Gamaina Namdana Tankulon, the Aina Namunung Sigan and Hawaii Toki with the Haiter. Thank you so much. Tagachari, Sumna, Kangodi, 000 Satkivina, Maramuraga Pungamagame, Contrafaki, say Matek Makatang Tazaraki, say Shangasiki delusions again. May Ampunamak Katok Chavi say, Gangway, Koi Matek Mayao Habitare, say Yamna Sangmanataba. Kodultam Jagi, say Sinaroiba, was a game Matek Makatani, say she pulled Sodum Kongjavanado. Sige, mateksimadi. Kudol Tomjari. Asing urate money. Ay kong lagi. Aduga ay kong isitabra sa. Sida nang humahay ng nganggaw. Hoy. Wow. Yam na fazay. Singsing bire nang naibo nang ginanata. Unsin bire nang ginungsi Kisina Singsing bire nang aibo nang ginanata Unsin bire nang ginungsi Kisina Aibo natanongda Aibo punsigi Aibo natanongda Aibo Singsing bire nang naibo nang ginanata Unsin bire nang ginungsi Kisina Karino netawa si mo. Karino si di. Karino
ꯆꯥꯔꯝꯗꯥꯏꯗ ꯃꯄꯥ ꯐꯥꯎꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯁ ꯃꯤꯅ ꯀꯦꯅꯕꯁꯦ ꯎꯔꯒ ꯑꯩ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯀꯣ ꯖꯣꯟ ꯔꯩꯅ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯆꯦꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯑꯩꯅ ꯒꯤꯇꯥꯔ ꯑꯃ ꯄꯥꯏꯔꯒ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯑꯁꯨꯃꯥꯏꯅ ꯊꯦꯛꯂꯒ ꯖꯣꯟ ꯔꯩ ꯑꯩꯔꯨꯏ ꯅꯪꯇ ꯖꯦꯅꯦ ꯖꯣꯟ ꯔꯩ ꯏꯁꯩ ꯇꯥꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯁꯥꯠꯂꯔꯣꯅ ꯅꯤꯡꯇꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯂꯥꯛꯂꯁꯨ ꯂꯥꯛꯂꯒꯦ ꯅꯪꯕꯨ ꯀꯦꯟꯗꯅꯕ ಉಲ್ಲಗೆ ನುಂಸಿ ಕಿಸಿನ ಐಗಿ ಹಾಂಗ್ಲ ಬತ್ತಮೋಯ್ ಲೈಕೋಲ್ದ ಉಲ್ಲಗೆ ಜೇಟ್ನ ಉಂಸಿಗಿ ಲೇಂದನವ 싱신비레 낭나이보 난기 나나까 운신비레 난기 농시 기시나 스크린어네 कायना से खम्मनी ने स्क्रीनो ने तावजे वो मी गिदी क्या था नुकसीना करबनो ने गिटार का खोंगा कैसे खम्मनी ने असी वो क्रीनो ने वो मोइगे सही सिदे आइगे जनराई को इने सागा मतुना नुंगाई गनी दे आइगे मेट सिदे कना मत ओदरे जनराई गाता ओदना लाइरे नै वो ए क्रीनो होगत क्रीने सिदे क्रीनो सिदे ला 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 क्रीनो ने सी वो ला 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 क्रीनो क्रीनो करा सॉरी सर सॉरी गामay nang oire ai di papa khalure dana krisi tawde sir isai makha tabiyo sir yare yare sai ama kaktang sum sakke na tormani tamba ai horen toragi gamai labro hoi 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 kana oiruni kangnam sen mado Thank you so much tagachari hanana me ampuna mapung asigi thorma se na mapung phanmi basigi damaga asigi tangkak aroiba oigre hayeng dege nobo wari mamuk lakani hayeng kari wari amuk puduna lakadoriba aisu hujumagidi aina pajaba wari ani hom kharadi lai hayeng karamba kari oidoino khangdri puduna lakadoriba sina mayamge poning loksing hak oina namagi damakta anoba mo pubu ngamba oijarake the thank you so much hanana thagachari ngarangi tengbang da mateng pangbigi basing lakpi basing chatpi basing chalhodrasu pungning no wakhal na support tobiri basing adom kariguma khudong chadabadagi natranga matang chadabadagi mateng pangwa sel lupa matang urzu puthokpung ngamgi da batarsu adom video hobadagi lo minute 35 35 khaktani tharaga soidani yengbiyo aina thajabadu soidana pijari madudi makoi gi video analytics to lakpo paisa do lupa ma pau siki impau chenadana makoi da bibi gi se social media gi kanabase ekhoina migi video me amni yengi ba puthui ba mi deno loin phangi aisu kaiba laite phangjasunu magi hona jamani magi humangman ekhoi gi di ekhoi no hona jari ba sing asida makoi hona ki bedo makoi de bibi gi se makoi gi puno maksing asida adom no sel puthokpa yaurabasu yaudраbasu soidena makoi gi video de yeng birakanda makoi de bibi ba ngamlabadi matung da su ekhoi na khodong cha da ba kaya tholokko matamda ekhoi na khodong cha ba se social media ki mateng na lowi amang ba kya su lei kana ba kya su lei kana ba da lomi na ba kai su kai ba leite thaga chari hana cheksina leibiyo mayam punama na support to bi ba ge khoni hingjabani matam punamakta miyam gi yai phababu aikoi na mapu da ni jari matang asida punama pu James Haigurjamna khurum jari